Kuki Khutlai Paibasing Jiri Turelgi Emaida Hee Tongduna Jiribam Tamna Changsillakhre Haibagi Thajaba Leire. Paibasing ngasi nungthil Lousinkhiba paungdil khol pausiedagi lokhatjaba nei. Chahi asigi mamang thagi tang tarukta Kuki Khutlai Paibasing na soibam Sarat Kumar kauba miyoy ama masagi farmda Thabak suduna leiringai faduna pukhraba matung miha thina hatkhiba amasung numit adudagi makha tarakpoina Jiribam gi Borobekra subdivision gi tongan ba mafamsingda Kuki Khutlai Paibasing na bomba madinong may kapsinduna yum kai kaya may Thadokhre thogdo kaya thokhraba matung Haujik Faoba Jiribam da ingtapa hanjindana leiringai serak asida Jiribam da Kuki Khutlai Paiba miyoy kaya Changsillakhre Haibagi chumgadori bara chingnaba wafam lakle Mamang thadasu Kuki Khutlai Paiba kaya Jiribam Tamna Changsillakhre Haibagi intelligence ki report fangbadagi Northeast Frontier Railway gi maikidagi section thorang laukhanaba mari lainabasingda khangankhiba laikhre Madugi matungda numit kharanigi mamangda Jiribam ga tainariba Ferzol district ki Kuki Khutlai Paiba miyoy khara Jiri Turelgi Hee Tongduna lansillaktuna Jiribam Tamna Changsillakhre Haibagi Paoba Leire Paoba makha taraduna hai Kuki Khutlai Paibasing adu Jiri Turelgi isingi imai wangkhalaklabasu Hee tonglaga Jiribam Tamna lansillakhibani haire Amaromda Jiribam da pamdaba thogdoksing thoktanaba security force na akanba section thorang laukhatliba nei Adum oinamak Barak sarkar gi tongan ba mafamsingdagi khunja kaya yumda leiba ngamdaduna hojik lanjenarakuna Jiribam gi tongan ba mafamsingda hangliba relief camp singda leinariba nei Sairak asida soibam Sarat Kumar mihat ka mari lainana semkhiba JSC na Manipur laingang na pikhiba thajaba adu Thabak oina pangthoroktabagi mayokta tongan ba mafamsingda hojik leptana wakat khongjang sangsinbaga loinana mihat aduda senaba miyoysing faduna logi oiba sairak piyu haiduna khongjang sangsinduna leiriba nei Thabak Happige Haiduna Tat-Patta Lousinkhiba Senphamsing Thasigi Manungda Handokkadabani KCPPWJ Paibasing ngasi nungthil Lousinkhiba Lousinkhiba Emaida pausiedagi lokhatjaba nei matam kuirabagi mamangdagi lamdam asida ising ichaugumna senja thumjagi til changlaba MLA sing lainga ki asaw asang amade miya marakta yamna malhanba geng khutpu ama leire hairiba geng khutpu asina chahi kayagi mamangdagi Thabak Happige Haiduna Tat-Patta Tongduna Lousinkhiba Senphamsing chaliba Thasigi Manungda Handokkadabani aina thingkraba laloglup Kangleipa Communist Party People's War Group MC Unification gi PRO singkhai ngan bana ngasi press ta thorokpa cherol amana khangalakle cherol asina hai Lousinkhiba Senphamsing masana khangna Thasigi Manungda Handokkadaba khangalakpaga loinana madugi matung tarakpada party asina pirakpa sairakta hana haibide haibigano lup asida khudam sangdam yawba case chanigi mathakta leire loinana lup asigi anti corruption wing semduna awangba thakta yengsillaga nei Walauba case leirabasu miyamna lup asida khangan birakpa yagani haina cherol asina haire July 3 Faoba school sing Suti Thadokhre Paibasing ngasi nungthil Lousinkhiba Emaida pausiedagi lokhatjaba nei ising ichauna maram moiduna mahi masing tambada yamna chauna apanba leibadagi Manipur laingaki Director of Education S na ngasi July 3 Faoba state asigi government aided private amade central school sing yauna suti thakhiba adu ising ichaugi phibam phatribana maram moidaga July 5 dagi 3 Faoba makhatana school sing asi suti Thadokhre hiram asiga mari leinana ngasi Director of Education S Manipur gi Thaupuriba N Nandakumar Singana official oiba order ama thokre